Ngasigi nachomda thamjari Akashvani Imphal-gi I pau kangbuna puthokpa aikhoigi isil inaugi igi khongulliba thauram parengi saruk ama oina Meghalaya Rajyada Khundariba Meetei isil inau thauram asigi aiba Thokchom Jogendrajit thauram puthokpa Gangte thauram puthokpada tengbangba Laisram Happy thauram lanthokpiriba Ngangom Kiran Sahi lising mga rongi maromdom leptuna ningkha tamna palakpagi puwari leijaba aikoi Meetei phurupni. Puwari gi isel lakta thokiba thokdok wathok kaya na maram oiduna aikoi gi isil inaw kaya na Manipur gi wang mada khunda laita duna leikhi. Ngasisu Manipur gi yumthang nariba rajya sing amadi tongan ba yumthang na balaibak sing Bangladesh masung Myanmar na sing mada Meetei khul kaya khunda laitari. Makhoina Meetei phurp ki chauthok chaningai oiraba kala sanskriti nat chanalon chaching ngaktuna phurp ki mating leibabu mafam duda saktakli asigumba masing yamdrabasu phurp ki masak ngakna aikhoi Meetei ni haina chauthok chaba amaga loinana ngasisu Meghalaya gi manung hunjinba ngamkhai paringda Meetei khul khara khunda leitari Awang nongpuk lamdamda prakriti ki phajabana yomliba Meghalaya Rajyada Khundariba tongan ba phurp singi manungda Meetei shu yauri Rajyadu gi manung hunjina leiba East Khasi Hills Jilla gi Chirapanji sub division gi manung channa leiba khul taruk lomda Meetei yumnak sing khundari hairiba khul singa dudi Ichamti Koilaghat Bairong Kurikhan Naya Basti amasung Bolaganjni Meghalaya gi konung Shillong shahardagi Kha Maikei Pangna kilometer samarom chatlaga Bangladesh laibak thangnana leiba khulsingni khulsinga sida chaurakna Meetei chama yankhairom khunda leitari Meetei singi yumnak khwaidagi masing yamna khundaba khulasi Bairong hairiba khul asini masida Meetei gi yum tararom leiri hairiba khulsinga sida Meetei Garo Khasi Bangladeshina singba atopa phurup singa khunda minari mafam sida leiriba Meetei sing asida Khongban Tabam, Ngangom, Leimapokpam, Soraisam, Naurem, Moirangthem, Yensenbam amasung Nomaithem na singba yumnak sing yauri. Meghalaya amadi Bangladesh anigi lonabada leiriba khulsing asigi matangda mafam aduda khundaba ahallaman singna phongdorakpagi matung inna Meetei sing asi English sing amachama nifu taruk adwaidagi mafam asida khunda leitarakhi hairi. Hiram asigi matangda Meghalaya gi Chirapanji sub division gi khulsingda khundariba Meetei singa naknana loinaduna phurp ki chawhat thorangi lamda thabak tawriba higher secondary school gi lecturer oiriba Shillong da leiba akoijam Jogendrana Akashvani Imphal gi ipau kangbuda asumna hai chinna hairpagi matungina hairagadi ipal haigaba santa gawam leiri maji mayum palaga sumasadi poktre ado haiba sina khunji khwaidagi lire Bairongi Mana haibagi matungina 1946 47 India Pakistan khaidokpagi matungdo adwai duda khara man hai mamang India Pakistan war yang manga laak pa yawi hai ade khara man hai adu matungda lakpani haiba yawi adu mana haibagi matungina 1946 lagadi hai Pakistan gi India ga lan ma ga laak haibadi samna moina haibagi matungina 1946 adwai khundare sini Moi si Chirongga Serapunji Tana Makha Pang Haidarani ko Jingdol Zidagi Adum layer adum makha adum tingdui a hilda Singonga Haitare Bangladesh lonaba adu Singong taba kaironi khul singni Meetei kharana khundari se khul khayami khulji akoi Isamati adu mathangda Koilaghat amsubada Bairong mathangda Kulikhal magasubada Naya Basti konbada Bolaganj Haiba khuljida atoba jati mai lanjenarak wa haitare adungai India Pakistan khairok matan chelak pakanglo uma adagi Bangladesh ki liberation wa 1971 chelak pa ama hai mito singri chelaga khunjing hana khasi khundara manateba
ꯅꯧꯅ ꯈꯨꯟꯗꯥꯕ ꯌꯥꯎꯔꯕꯅꯤ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯈꯨꯟꯗꯥꯕ ꯌꯥꯎꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯣ ꯕꯣꯔꯣ ꯍꯥꯏꯕ ꯇ꯭ꯔꯥꯏꯕꯁꯤꯡꯗꯣ ꯃꯤꯛꯁ ꯄꯣꯄꯨꯂꯦꯁꯟ ꯁꯤꯗ ꯃꯩꯇꯩꯁꯤ ꯌꯥꯎꯕ ꯃꯈꯣꯏꯁꯤ ꯗꯤꯁꯇ꯭ꯔꯤꯛꯇꯤ ꯏꯁ ꯈꯥꯁꯤ ꯍꯤꯜꯁ ꯑꯗꯨꯒ ꯁꯕ ꯗꯤꯕꯤꯖꯟꯅ ꯁꯦꯂꯥ ꯕꯣꯂꯥꯒꯟꯖ ꯕ꯭ꯂꯣꯛꯇ ꯃꯣꯏꯒꯤ ꯁꯕ ꯗꯤꯕꯤꯖꯟ ꯃꯈꯜ ꯑꯃ ꯍꯥꯏꯔꯒꯗꯤ ꯆꯦꯔꯥꯄꯨꯟꯖꯤ ꯁꯕ ꯗꯤꯕꯤꯖꯟꯁꯤꯒꯤ ꯃꯈꯥꯗ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯑꯅ ꯑꯃꯁꯨ ꯂꯩꯔꯤ ꯕ꯭ꯂꯣꯛꯁꯤꯅ ꯁꯦꯂꯥ ꯕꯣꯂꯥꯒꯟꯖ ꯂꯦꯇꯦꯁ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ 150ꯃꯨꯛꯀꯤ ꯃꯌꯥꯗ ꯁꯨꯔꯦ ꯍꯥꯏꯗꯅ ꯀꯩꯅꯣꯅꯤ ꯃꯁꯥꯒꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯣ 50-50ꯃꯨꯛ ꯁꯨꯔꯦ ꯍꯥꯏ ꯑꯩꯅ ꯁꯔꯚꯦ ꯆꯠꯄ ꯃꯇꯝꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯁꯤꯡ ꯑꯩꯅ ꯏꯁꯜꯂꯒ ꯃꯁꯤꯡ ꯊꯤꯕ ꯃꯇꯝꯗꯣ ꯑꯗꯨ 2019ꯒ 20ꯒ ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯅ 138 ꯃꯤꯁꯦ ꯂꯩꯕꯅꯦꯕ ꯑꯩꯅ ꯆꯠꯂꯒ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯀꯌꯥꯅꯣ ꯁꯤ ꯌꯨꯝꯒꯤ ꯄꯣꯕꯗ ꯊꯤ ꯀꯥꯟꯗ ꯑꯗꯨ ꯃꯣꯏ ꯃꯁꯤꯡ ꯍꯦꯟꯒꯠꯂꯦ ꯍꯥꯏ ꯍꯦꯟꯒꯠꯂ 150ꯃꯨꯛ ꯆꯥꯎꯔꯥꯛꯅ ꯍꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯑꯗꯨꯝ ꯋꯥꯊꯣꯛ ꯋꯥꯁꯤꯟ ꯇꯧꯔꯣ 150ꯃꯨꯛ ꯁꯤꯅꯤ ꯍꯥꯏ ꯌꯨꯝꯅꯥꯛꯁꯤ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗ ꯃꯟꯇꯥꯕꯝ ꯉꯥꯡꯕꯝ ꯑꯗꯒꯤ ꯂꯩꯃꯄꯣꯛꯄꯝ ꯑꯗꯒꯤ ꯁ꯭ꯋꯥꯏꯁꯝ ꯅꯣꯡꯊꯣꯟꯕꯝ ꯑꯗꯒꯤ ꯕꯥꯃꯣꯟꯒꯤꯁꯨ ꯑꯃꯗꯤ ꯂꯩꯍꯧꯋꯦꯕꯀꯣ ꯑꯗꯨ ꯌꯨꯝꯅꯥꯛꯇꯣ ꯆꯞ ꯆꯥꯅ ꯑꯩꯅ ꯕꯥꯃꯣꯟꯒꯤꯗꯤ ꯈꯪꯉꯛꯇ꯭ꯔꯦ ꯑꯗꯣ ꯕꯥꯃꯣꯟꯒꯤꯗꯤ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯏ ꯃꯣꯏꯗꯤ ꯃꯤꯛꯁ ꯇꯧꯏ ꯑꯗꯒꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯔꯛꯇꯁꯨ ꯌꯥꯎꯏ ꯑꯗꯨꯝ ꯃꯣꯏ ꯏꯃꯨꯡꯗ ꯆꯪꯉꯨꯕ ꯃꯇꯝꯗ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯨ ꯃꯩꯇꯩ ꯕꯥꯃꯣꯟꯁꯨ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯝꯇꯥꯏꯝꯁ ꯀꯥꯎꯟ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯉꯁꯥꯏꯒꯤ ꯇꯥꯃꯣ ꯁꯥꯟꯇ ꯍꯥꯏꯔꯤꯁꯤ ꯆꯍꯤ ꯃꯥꯁꯦ ꯑꯔꯥꯎꯟ ꯑꯕꯥꯎꯠ 59-60 ꯃꯇꯥꯡꯒꯤ ꯆꯍꯤꯅꯤ ꯑꯍꯟꯅꯤ ꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ 1940ꯒ ꯃꯈꯣꯏ ꯂꯥꯛꯑꯦ ꯃꯍꯩ ꯃꯁꯤꯡꯒꯤ ꯊꯥꯛꯁꯦ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯑꯉꯥꯡ ꯀ꯭ꯂꯥꯁ 10 ꯌꯧꯕ ꯑꯉꯥꯡ 2 ꯊꯦꯡꯅꯩ ꯑꯗꯨꯒ ꯑꯇꯩꯗꯤ ꯀ꯭ꯂꯥꯁ 10 ꯑꯝꯇ ꯄꯥꯁ ꯇꯧꯗ꯭ꯔꯤꯀꯣ ꯍꯥꯏꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯀꯅꯥꯗꯥꯗ ꯂꯩꯕ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯕꯦꯡꯒꯂꯣꯔꯗ ꯂꯩꯕ ꯌꯥꯎꯏ ꯃꯈꯣꯏ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯌꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯁꯦꯟ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯁꯤ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯁ꯭ꯀꯨꯜ ꯆꯠꯆꯕꯒꯅꯣ ꯁꯥꯏꯀꯜꯁꯤ ꯇꯥꯃꯣ ꯃꯅꯤꯟꯗ ꯀꯣꯟꯁꯝꯅꯁꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯥꯅꯁꯨ ꯖꯨꯒꯤꯟꯗ꯭ꯔ ꯅꯣꯏ ꯃꯣꯏ ꯁꯥꯏꯀꯜ ꯑꯃꯃꯝ ꯂꯩꯕꯤꯌꯨ ꯅꯨꯡꯉꯥꯏꯗꯧꯅꯤ ꯍꯥꯏꯔꯛꯄꯅꯦꯕꯀோ ꯑꯩꯅꯁꯨ ꯍꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏꯅꯤꯒ ꯌꯥꯎꯅ ꯊꯦꯡꯅꯃꯤꯟꯅꯕꯅꯤ ꯃꯣꯏꯗꯣ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯨꯟꯅ ꯁꯥꯏꯀꯜꯗꯣ ꯂꯩꯔꯒꯦ ꯑꯗꯩ ꯃꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯋꯥꯠ ꯑꯄꯥꯗ ꯑꯩꯈꯣꯏ ꯂꯩꯔꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤ ꯃꯈꯣꯏ ꯈꯔ ꯁ꯭ꯄꯣꯟꯁꯔ ꯅꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯤꯕꯤꯔꯛꯄꯗꯒꯤ ꯑꯉꯥꯡ 2ꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯀ꯭ꯂꯥꯁ 10 ꯇꯝꯕꯒꯤ ꯃꯈꯣꯏꯒꯤ ꯁꯥꯏꯀꯜꯒ ꯂꯩꯕꯤꯗꯅ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯋꯥꯠ ꯑꯄꯥꯒꯁꯤ ꯂꯩꯕꯤꯈꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯃꯦꯇ꯭ꯔꯤꯛꯁꯤ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯄꯥꯁ ꯇꯧꯏ ꯑꯗꯨꯒ ꯅꯨꯄꯥꯁꯤꯁꯨ ꯑꯃꯨꯛ ꯄꯥꯁ ꯇꯧꯔꯦ ꯑꯗꯨꯅ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕ ꯑꯉꯥꯡ ꯃꯣꯏ ꯑꯅꯤꯁꯤꯅ ꯏꯍꯥꯟ ꯍꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯈꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯀꯥꯂꯦꯟꯖꯥꯎ ꯀꯧꯏ ꯃꯥ ꯍꯧꯖꯤꯛ ꯁꯤꯂꯣꯡꯗ ꯁꯦꯜꯁꯃꯦꯟ ꯑꯣꯏꯅ ꯃꯣꯏꯒꯤ ꯐꯥꯔꯃꯥꯁꯤ ꯑꯃꯗꯤ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯅꯤꯁꯨꯕꯗ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯀꯁꯥꯔꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯕꯗ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯑꯣꯏꯔꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯍꯨꯝꯁꯨꯕꯗ ꯅꯨꯄꯤ ꯃꯆꯥ ꯃꯟꯖꯤꯇꯥ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯌꯨꯝꯅꯥꯛꯇꯣ ꯉꯥꯡꯒꯣꯝ ꯃꯟꯖꯤꯇꯥ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯒ ꯏꯍꯥꯟ ꯍꯥꯟꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯔꯚꯤꯁ ꯇꯧꯕꯗꯣ ꯅꯨꯄꯥ ꯃꯆꯥꯁꯦ ꯁꯤꯗꯒꯤ ꯊꯣꯔꯛꯑꯦ ꯃꯣꯏꯒꯤ ꯃꯟꯖꯤꯇꯥꯒꯤ ꯃꯅꯥꯎ ꯃꯧꯄꯥ ꯑꯃ ꯁꯤꯐꯥꯏ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯍꯥꯟꯕꯅꯤ ꯃꯦꯇ꯭ꯔꯤꯛꯁꯨ ꯄꯥꯁ ꯇꯧꯏ ꯑꯗꯨꯒ ꯊꯕꯛ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯇꯧꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯣꯏ ꯈꯨꯟꯗ ꯁ꯭ꯀꯨꯜꯒꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯁꯤꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯤꯁꯤ ꯒꯥꯔꯤ ꯂꯩꯕꯤꯗꯨ 2015ꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯃꯃꯥꯡꯗ ꯀ꯭ꯂꯥꯁ 10 ꯌꯧꯔꯛꯄ ꯃꯇꯝꯗꯣ 2015ꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯗꯤ ꯏꯖꯨꯀꯦꯁꯟꯒꯤ ꯊꯥꯛꯇꯗꯤ ꯌꯥꯝꯅ ꯅꯦꯝꯃꯤ ꯑꯗꯨ ꯉꯁꯤ ꯉꯔꯥꯡꯁꯤꯗ ꯑꯉꯥꯡꯁꯤꯡ ꯃꯔꯛꯇ ꯁꯦꯟ ꯊꯣꯛꯄ ꯈꯔ ꯌꯥꯎꯅꯔꯦ ꯁꯦꯟ ꯊꯣꯛꯄꯗꯤ ꯃꯣꯏ ꯃꯥꯏꯅꯤꯡ ꯇꯧꯕꯗ ꯌꯥꯎꯕ ꯅꯠꯇ꯭ꯔꯒꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯁꯄꯣꯔꯠ ꯏꯝꯄꯣꯔꯠꯇ ꯌꯥꯎꯕ ꯅꯠꯇ꯭ꯔꯒꯅ ꯒꯥꯔꯤ ꯊꯧꯕꯒꯨꯝꯕ ꯈꯔ ꯌꯥꯎꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯈꯠꯅꯔꯦ ꯑꯩꯅꯁꯨ ꯅꯍꯥꯟꯃꯨꯛ ꯆꯠꯂꯒ ꯃꯈꯣꯏꯒꯤꯗꯨꯗ ꯈꯨꯟ 5-6ꯒꯤ ꯅꯨꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯆꯥꯎꯈꯠꯂꯨꯞ ꯃꯩꯇꯩ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯁꯦꯝꯃꯝꯃꯦꯕꯀꯣ ꯁꯦꯝꯃꯝꯕꯗ ꯑꯩꯈꯣꯏꯅ ꯍꯧꯔꯛꯂꯤꯕ ꯏꯆꯥꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯗꯕ ꯌꯥꯗꯦ ꯂꯣꯏꯅ ꯇꯧꯍꯟꯒꯗꯧꯅꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯁꯤꯒꯤ ꯑꯆꯧꯕ ꯗꯥꯌꯤꯠꯇ ꯑꯃ ꯂꯧꯕꯤꯒꯗꯕꯅꯤ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯂꯧꯕꯤꯒꯗꯧꯅꯤ ꯀꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯌꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯍꯩ ꯃꯁꯤꯡꯒꯤ ꯊꯥꯛꯇꯗꯤ ꯌꯥꯝ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯍꯩꯕ ꯂꯩꯇ꯭ꯔꯤ ꯃꯦꯘꯥꯂꯌꯅ ꯃꯄꯨꯡ ꯐꯥꯕ ꯔꯥꯖ꯭ꯌ ꯑꯃ ꯏꯪ 1992ꯗ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯥꯖ꯭ꯌ ꯑꯁꯤꯗ 6 ꯁꯦꯗꯨꯜ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯧꯁꯤꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯟ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯂꯝ ꯂꯩꯕꯅꯆꯤꯡꯕ ꯌꯥꯎꯅ ꯑꯇꯣꯞꯄ ꯍꯤꯔꯝ ꯀꯌꯥꯗ ꯑꯊꯤꯡꯕ ꯂꯩꯔꯦ
Meghalaya Khundariba Meeteising asi non-tribal da singmana makhoi masagi oiba lam laijadri. Makhoi na ngasidagi sahi 73 gi mamangdagi Meghalaya Khunda laitaraklabasu makhoi na lairiba mafam adugi sahi gi bhara haibadi lairiba yumpham gi paisa lam mapuda piba chatnari. Masiga loinana sarkar gi phangpham thokpa khudong chaba kayasu phangba ngamdana lairi. Masigi matangda Kurikhan New Mazaidagi Soraisam Ashok Kumarna Akasbani Imphal gi ipau kangbuda asumna phongdokli. Sai maming se Ashok Kumar Soraisam kawi akhoi ekdam permanent address se Kurikhal New Mazai tai adogai subdivision na Cherapunji tai ai sides pokpani ai pai maming na is promote sing kawi imana Rani Tombi Soraisam akhoi sidatai se Isamati da jumnak ani humle adogai Bairong Kurikhal adogai Nayabasti adogai Bulagans Mazai haido jumse akhoi sida lainari selon chekai tanare ada jum ahum mari asida jum ani hum dana jum tararum samai ta bako Bairong haiba khulak sida na jum se punna tararum tare adogai Nayabasti dana jum mari manga tare Bulagans da su jum ahum mari tare Kurikhal da su ahum mari samai tana chekai ta ba ado khoi na sida leiri sidi khoi gi sarkar gi tarap tagi amada scheme kumba ama lakte aba phangde maram di khoi gi leiba lamse jum sana leiba lamse khoi gi di pata se iming de chanda banina ado ida ma sarkar dagi lakwa scheme se khoi na phangda ba la asu pata se puthowai bada khoi di pata se puthok pada di khoi gi isai gi maram di nata banina pata se puthok nam da ba scheme du su khoi khutai na lon chagi ba adogai di thaba ingang na hoji isana business ma tawninge khalle business e tawninge hana khallaga isa iming de tawba jada ba akhoi gi trading license akhoi gi NOC ama mathau ta ba ado trading license ki tamak chatlaga moina hek pb da ba smai tawna sum khara wa na hingi Meghalaya gi di citizen ai akhoi gi voter id di pai ko je voter id se handak jam kuidi 2014 dagi pai ba hora Para su akhoi ration card ama laidana sarkar dagi phangba facility mayam adu sarkar gi facility khara wat na phangba kana kumbana ration card ama ni di jauna re paina re kaya mana paina re mai tawna leiri mafam sigi poisa thokpom di kaino kana kumbana gari thauna chanari kana kumbana hingon kaina akhoi gi lau suraga ne khasi gi lamda lau kain tawraga sumai tawna pukyak hingi sen thumde du jam marang kaina di kain tawda ba Lairik isu matang dadi asum school maca di lei akhoi suai sida Bulagan sai duga isamati de sulei adu metric thaba gini hairaga achera punji chatpada ba class 10 gidi Shillong da akhoi gi Samsu gi student union gi moi president ga tanaraga moi member singa aduga di leiriba akhoi gi sida khwai mayam khaiga naraga sum pau dok pasin taraga Manipur dagi Uraga maibi tawraga sida sum marang ta pangthoi chakhi ba chahi da su pangthoki lai harau bagi ikna tawna chauna dinam digite akhoi apam sida akhoi na pamise ngasi business ma tawninge akhoi isai ming da business se chatpa number adugumba lambi machine bi bana madi jam phani Meghalaya sarkar dai laidana facility mayam jum sabagi tin ama mi January je asigumba phangadi haina kaya laira basulai sida garo ga khasi ga ngoina leiriba pibam sidi akhoi na kari hairu ne tai akhoi di sum Bengali ga chamana na leire sida leiba sidi meitai gini haira su karimata kanadare di siga leibiriba mayam se jum ta na leiri singche kuire matam kuire aisu isamak chahi ni phu tare ni pan sujal hai sida jum aina puk ise Meghalaya manungda aigi iche ai jangkhai hele ado akhoi na leiba lam singse adu kakto sarkar gi tarap tagi mathak level da chalaga wari sanaraga adu kumba leiba jumpham singdo loina masa masai mamingda che chang pai na leiba namati adu kumba do khoi pamjayaba Meghalaya Khundariba Meeteising na ngasisu tongan ba sinphamsing su nomduna hingnabagi lan thengnari Meeteising na Khundariba khulsing manungda Bairong da leiriba Meeteising na lau singu gi lamda henna maipunari adubu makoina lau singu tawriba mafam adugi tribal singdagi lausan da laubuni masida natana Meeteising aduna chengpak suba mining da thabak tawba
एक्सपोर्ट इम्पोर्ट की लमदा थबक तौदुना सेल ताननब होटनरी नाकल अमरोमदा मितैसिंगी मही मसिंग तंबगी थाक असी मफम अदुदा खरा नेमना लैरी इंग लिसिंग अनि तरा मंगागी ममांगदा मितैसिंगी मरक्ता मैट्रिक पास तौब मियोय लैरंबगी रेकॉर्ड लैते हैरी अदुबु मैट्रिक की थाकता पास तौब मियोय खरा हौजिक लैबग लोइनना मैट्रिक पास तौदुना सरकार की सिपाही ओइबा ngangbom मनोज कौबा नहा अमसु लैख्रे मही मसिंग तंबगी मओंगदा बाइरोंगदगी क्लास 10 तमलिबा महिरोय नावरेम पिक्ट्रुना असुमना हाई अगी मिंगना नावरेम पिक्ट्रु सिंह को कोई बागीना नावरेम नोभो सिंह ममिंग कोई इमागिना नावरेम बेमचादी भी कोई लेबमना बाइरोंगना इदी क्लास 10 नतम मणिपुरी फंगदबदा खोइदि दुम बेड फिल तोई के इसा मयेकनिना इबगे हैतबा के तौदबा अदुगिदमा बेड फिल तोई हैनेबै ओजागे लेतिसिदा मेते मे ताकनबै अदुगिदमा मेते मे के इबा पोतपा पाबा के हैतबा के तोवा फंगदबा मेते मे के इबा फंगदबा स्कूल जुम सिदासु टीचर के आबा तो फंगदबा के खोइदि जावगा दुम थबक के तोनी सिदादि लाइक पारसु के दुम फंगदबा थबक के फजना स्कूल कागंददि इमुंग मतंदि दुम पागी खोंगना खोइदि ऐदि खोंगना दुम चटपनि किलोमीटर 5 नतरि 3 मुक फारगनि खोंगना दुम लालपु लाइबदु मतमगी खोंगलै मतुंग इन्ना मेघालयगी ngamkhaida khundariba mitei singi punsi mahingda khara ahong bulakpu ure manipurdagi tongan buluk singna mafam maduda toina satuna wari watai shanaba amagamaga sakang maikhangnaba kaya taunari masina makhoida anauba asa amadi thauna hapli Shillongda leiriba oza akoijam Jogendraji mateng loinana English singani tara mangada Bolagans Mitei Development Society kauba Registered Society ama semkre Masig loinana Mitei nupi chawkhat lup kauba nupi singi lup amasu leire Masigi makhada Mitei phurup ki saktam kannana ba yauna chawkhat thorangi thabak kaya paikhatna ba hotnari Mamang chahida mapamaduda lai haraubugi thorum ama pangthokre Masig loinana aikhoigi yauksang kumhaida Thabal chongnari si khangnanaba ningol chakobu numita thabal chongkhre hairiba thabak singasida oza akoijam Jogendrana thawai hakchang yauna chen chongli asiguma kaya asina maram oiduna Meghalaya da khundariba mitei isilinau singna Manipur da khundariba mitei singa naknabagi changsu hengalakli mitei aikhoigi haurak phamoiriba Manipur lamdam buning singladuna Naurem Ashok Kumarna asumna hai moina akoigi khungun libirakna lakpado akoigi thawai ithomoi nungdei jamna penje akoina siga jamna tonna leirise akoigi tamak ama Manipur dagi lapna laga akoida thina lakpase Manipur daisu oja Jogendrajit akoigi itattatna sum leirabani chahida marirak mangarak thada su dum laiyaba mari silo Manipur daisu lai nahanwai su lame lamaga akoida hairame sumai kamai tawna hingi kamai tawna lei mai lakpise jamna akoigi penje akoigi sport ta khangde sanaba khangde domestic khangde ama da jamna heiba ko adukumbagi kainoda khoise jamna sum kaino tong mai paksai atoppa rajya mada khundalai tarabasu Serapanji sub division gi manung chanba khul singda lairiba mitei singna awa ana kaya mayok nazarabasu mitei phurup ki saktam ngakna chatnana bohanari makhoina phurup ki saktam ngakna bohanabada matam gi oina lakpa apanba singbu thauna phana mayok nari Missing yamjadaba mitei singasigi hona jamandagi haujik makhoida voter card pibagi thabak haure masiga loinana tongan ba maram kharadagi saithoktuna leiriba isil inau singbu amatta oina punsinaba honabasu leire Meghalaya da leiriba mitei isil inau singasigi tungi laibak ki matangda oza akoijam Jogendrana asumna makha tana hai khun singjida khundariba singasigi manungda bairong haiba mi kitang sayum taramuk tabado adugi mi singdugi di sinpham lei karamba sinpham aikhoigi low singje lawukse mo ki low yam ui khasi gi low koyu khoigi swaida hainaraga sandokpuga haigado sandokpugi mongda moina khasi gi low sing uraga madugi loglakpadugi adugi percent ama haidi sar ohum ama boiro ani boiro moi adumai loksan tami haitare aduna makoi lawmi kangluk ama adagi anisubada khoi chengpak subasidi anganba matamdagi maitei sidi yam advance oirabjani masidi hoji khoi thengnapada aina koina sepada Bangladesh lebi sidinaw chengpak adum suhowi haitare adagi sidu chengpak sui haitare na chengpak subada
ꯌꯨꯝ ꯈꯔ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯌꯨꯝ ꯁꯨꯔꯦ ꯀꯩꯅꯣꯒꯤꯗꯤ ꯕꯥꯏꯔꯣꯡ ꯍꯥꯏꯔꯤꯕ ꯈꯨꯟꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯒꯤꯗꯤ ꯆꯦꯡꯄꯥꯛ ꯁꯨꯏ ꯑꯗꯨꯒ ꯆꯦꯡꯄꯥꯛ ꯁꯨꯍꯧꯗ꯭ꯔꯕ ꯂꯧꯁꯨ ꯎꯗꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯤꯡ ꯇꯧꯕ ꯑꯦꯔꯤꯌꯥ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯡꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯆꯧꯕ ꯕꯣꯜꯗꯔꯁꯤꯡ ꯂꯥꯏꯝꯁ꯭ꯇꯣꯟꯁꯤꯡ ꯑꯗꯒꯤ ꯑꯆꯨꯝꯕ ꯕꯣꯜꯗꯔꯁꯤꯡꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯣꯏ ꯑꯦꯛꯁꯄꯣꯔꯠ ꯏꯝꯄꯣꯔꯠ ꯇꯧꯔꯒ ꯃꯐꯝ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯨꯡꯁꯤꯡꯁꯤ ꯍꯣꯟꯇꯣꯛꯑꯦꯅꯀꯣ ꯅꯨꯡ ꯀꯛꯄ ꯌꯥꯎꯔꯦꯅ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯨ ꯍꯣꯟꯗꯣꯛꯄ ꯌꯥꯎꯔꯦꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯃꯥꯏꯅꯤꯡꯒ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯦꯅ ꯑꯗꯨꯒ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏ ꯃꯈꯣꯏꯁꯦ ꯃꯩꯇꯩꯅꯤꯗꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯀꯟꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯋꯥꯛ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩꯒꯤ ꯈꯨꯟꯊꯣꯛꯂꯣꯟ ꯃꯩꯇꯩꯒꯤ ꯆꯥꯎꯈꯠꯂꯣꯟ ꯈꯨꯟꯖꯥꯎꯅꯕ ꯂꯩꯆꯥꯎꯅꯕ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯔꯣꯏ ꯃꯩꯇꯩꯒꯤ ꯅꯥꯠꯁꯤ ꯃꯩꯇꯩꯒꯤ ꯁꯛꯇꯝꯁꯤ ꯀꯟꯅ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕ ꯆꯪꯉꯤ ꯍꯥꯏꯅ ꯅꯣꯡꯃ ꯂꯥꯏ ꯍꯔꯥꯎꯕ ꯑꯃ ꯍꯧꯈ꯭ꯔꯦ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯧꯖꯤꯛ ꯂꯥꯛꯄ ꯐꯦꯁꯕꯨꯛꯀꯨꯝꯕ ꯁꯤꯗꯒꯤ ꯃꯦꯗꯤꯌꯥꯁꯤꯗꯒꯤ ꯈꯔ ꯃꯇꯦꯡ ꯂꯧꯔꯒ ꯃꯈꯣꯏꯁꯨ ꯊꯥꯕꯜꯒ ꯆꯣꯡꯅꯤꯡꯉꯕ ꯑꯩꯈꯣꯏ ꯊꯥꯕꯜꯒꯁꯤ ꯆꯣꯡꯕꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯅꯤꯉꯣꯜ ꯆꯣꯡꯊꯣꯔꯛꯑꯣ ꯊꯥꯕꯜ ꯆꯣꯡꯕ ꯇꯝꯁꯤꯔꯒ ꯊꯥꯕꯜ ꯆꯣꯡꯍꯜꯂꯦꯕ ꯌꯥꯝ ꯆꯝꯅ ꯆꯣꯡꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯆꯠꯁꯤꯟꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯖꯟꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯝ ꯀꯣꯏꯔꯛꯄ ꯃꯌꯥꯝꯗ ꯑꯗꯨ ꯇꯥꯅ ꯍꯦꯛ ꯄꯨꯕꯁꯦ ꯑꯩꯅ ꯍꯦꯛ ꯄꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯃꯦꯘꯥꯂꯌꯥꯒꯤ ꯃꯩꯇꯩꯁꯤꯡꯗꯣ ꯈꯪꯅꯅꯤꯡꯕ ꯎꯅꯅꯤꯡꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯣꯏꯅ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯁꯦ ꯑꯣꯖꯥꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯗꯒꯨꯝꯅ ꯈꯟꯒꯠꯂꯛꯑꯦ ꯒꯥꯏꯅ ꯃꯣꯏ ꯍꯥꯏꯖꯕꯖꯥꯠꯅꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯖꯕꯖꯥꯠꯅꯤ ꯅꯨꯡꯉꯥꯏꯖꯕꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯤꯗꯣ ꯃꯩꯇꯩꯅꯤ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛꯇ ꯆꯦꯛꯁꯤꯟꯅ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯁꯅꯥꯃꯍꯤ ꯊꯝꯗꯅ ꯈꯣꯠꯇ ꯇꯧꯕꯗꯣ ꯃꯗꯨꯏꯗꯨ ꯈꯪꯅꯕ ꯌꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯅ ꯃꯩꯇꯩ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯣꯜꯂꯦ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯂꯧꯔꯦ ꯍꯥꯏꯗꯤ ꯂꯥꯎꯊꯣꯛꯁꯤꯕꯨ ꯍꯥꯏꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯂꯩ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝꯁꯤ ꯉꯥꯛꯆꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯔꯦ ꯈꯜꯂꯁꯤ ꯑꯗꯨꯒꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯍꯣꯜꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏꯒꯗꯕ ꯂꯥꯏ ꯂꯥꯠꯐꯝꯒꯨꯝꯕ ꯂꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯑꯃꯇꯪ ꯂꯩꯔꯗꯤ ꯃꯗꯨꯕꯨ ꯑꯃꯇꯪ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯁꯨ ꯑꯗꯒꯤ ꯃꯦꯘꯥꯂꯌꯥ ꯒꯣꯔꯃꯦꯟꯅꯁꯨ ꯌꯥꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯃꯆꯦꯠ ꯑꯃꯇꯪ ꯐꯪꯉꯒꯗꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯥꯒꯠꯄ ꯌꯥꯕ ꯑꯣꯏꯔꯛꯀꯅꯤ ꯃꯈꯣꯏꯁꯨ ꯐꯤꯂꯤꯡ ꯑꯩ ꯃꯩꯇꯩꯅꯤꯀꯣ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯁꯥꯡꯅ ꯈꯟꯗꯨꯅ ꯂꯥꯛꯇꯅꯕꯨ ꯑꯩꯈꯣꯏ ꯑꯇꯣꯞꯄꯒꯤ ꯂꯥꯏꯅꯤꯡ ꯑꯃꯇ ꯂꯧꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤꯅ ꯐꯣꯡ ꯍꯤꯡꯉꯛꯏꯅꯤ ꯑꯗꯨꯕꯨ ꯃꯩꯇꯩꯗꯨ ꯒꯧꯔꯒꯤ ꯃꯩꯇꯩ ꯑꯣꯏꯖꯔꯁꯨ ꯍꯧꯖꯤꯛꯀꯤ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯅꯥꯠ ꯀꯟꯒꯗꯕꯅꯤ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄꯒꯤ ꯙꯔꯃꯗ ꯑꯣꯟꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤꯅ ꯂꯤꯡꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯦꯛ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗ ꯃꯈꯣꯏꯒꯤꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯍꯔꯥꯎꯕꯝꯒꯨꯝꯕ ꯑꯃ ꯃꯣꯏꯅꯁꯨ ꯌꯥꯝ ꯄꯥꯝꯅ ꯂꯩꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯔꯒꯗꯤ ꯌꯨꯝꯁꯦ ꯈꯨꯂꯩꯁꯤ ꯉꯁꯥꯏꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄꯅꯤꯅ ꯂꯝꯗꯨ ꯃꯣꯏꯅ ꯀꯣꯛꯊꯣꯛꯑꯒ ꯑꯣꯏꯍꯧꯕ ꯂꯝꯗꯨꯁꯨ ꯏꯄꯪ ꯄꯪꯕꯅꯤꯅ ꯃꯃꯤꯡ ꯃꯊꯥꯗꯣ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯅ ꯃꯄꯨ ꯑꯣꯏꯅꯕꯒꯤ ꯆꯦ ꯆꯥꯡꯁꯨ ꯇꯧꯍꯧꯗꯕ ꯃꯦꯘꯥꯂꯌꯥꯅ ꯑꯁꯥꯝꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯣꯏꯁꯨ ꯚꯣꯠ ꯊꯥꯗꯕ ꯌꯥꯎꯔꯝꯃꯤ ꯍꯥꯏ 1972ꯗꯒꯤ ꯃꯦꯘꯥꯂꯌꯥ ꯄꯣꯛꯇꯧꯔꯤꯅꯤꯗꯅꯀꯣ ꯃꯅꯤꯄꯨꯔ ꯁꯦꯍꯨꯠ ꯐꯪꯗꯣꯏꯅꯤ ꯁꯤꯒꯤ ꯃꯃꯥꯡꯗ ꯃꯣꯏ ꯆꯪꯉꯛꯈ꯭ꯔꯒꯁꯨ ꯂꯝ ꯀꯣꯏꯖꯔꯒꯁꯨ ꯃꯈꯣꯏꯁꯤ ꯈꯔ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯗꯅ ꯆꯦ ꯆꯥꯡ ꯂꯝꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣই ꯄꯥꯏꯍꯧꯕꯁꯨ ꯂꯩꯍꯧꯗꯕ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯚꯣꯠ ꯊꯥꯗꯕ ꯌꯥꯕꯒꯤ ꯆꯥꯡꯗ ꯂꯩꯔꯝꯃꯒ ꯃꯃꯩꯗ ꯃꯦꯘꯥꯂꯌꯥ ꯑꯣꯟꯈꯤꯕꯗꯒꯤ ꯑꯊꯤꯡꯕ ꯃꯌꯥꯝ ꯂꯩꯔꯛꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯐꯪꯉꯝꯕ ꯂꯩꯔꯝꯕ ꯆꯦ ꯆꯥꯡꯒꯁꯨ ꯑꯗꯨꯝ ꯆꯟꯅꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯈꯔꯁꯨ ꯌꯥꯎꯏ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯀꯌꯥꯁꯨ ꯌꯥꯎꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯥꯏꯔꯣꯡꯗ ꯍꯤꯡꯉꯤꯕ ꯈꯨꯍꯤꯡꯁꯤꯗꯤ ꯃꯈꯣꯏꯅ ꯆꯤꯡꯃꯤꯁꯤꯡ ꯑꯗꯨꯒꯤ ꯂꯧꯁꯤꯡꯗꯨ ꯃꯈꯣꯏꯅ ꯋꯥꯏꯔꯒ ꯁꯥꯟꯗꯣꯛꯄꯗꯨ ꯃꯈꯣꯏꯅ ꯂꯧꯁꯤꯡ ꯎꯔꯒ ꯁꯨꯝ ꯂꯩꯕ ꯌꯥꯅꯕꯒꯤ ꯂꯩꯕ ꯈꯨꯌꯨꯝꯗꯨꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯣꯏ ꯇꯦꯛꯁ ꯄꯤꯔꯤꯅꯤ ꯆꯍꯤ ꯑꯃꯗ 1,000 ꯄꯤꯕ ꯌꯥꯎꯔꯝꯒꯅꯤ 1,000 ꯑꯗꯨꯒꯤ ꯆꯥꯡꯗꯨꯗ ꯄꯤꯔꯒ ꯇꯦꯛꯁ ꯄꯤꯔꯒ ꯃꯈꯣꯏ ꯍꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯁꯤꯂꯣꯡ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯁꯤꯒ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯦꯝꯁꯨꯒ ꯁꯝꯖꯤꯟꯅꯔꯛꯄ ꯑꯗꯒꯤ ꯑꯃꯨꯛ ꯑꯦꯝꯁꯨꯁꯤꯒꯤ ꯑꯃꯨꯛ ꯅꯦꯁꯣꯒ ꯅꯣꯔꯠ ꯏꯁꯇꯔꯟꯒꯤ ꯃꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯣ ꯑꯗꯨꯒ ꯁꯝꯅꯔꯛꯄ ꯑꯗꯨꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯠ ꯑꯣꯏꯕ ꯍꯥꯏꯗꯤ ꯁꯔꯨꯛ ꯑꯃ ꯑꯩꯈꯣꯏ ꯑꯦꯝꯁꯨꯁꯨ ꯑꯣꯏꯕꯅꯤꯅ ꯑꯦꯝꯁꯨꯒ ꯁꯝꯁꯨꯒ ꯑꯗꯒꯤ ꯑꯦꯝꯁꯨꯒ ꯅꯦꯁꯣꯒ ꯑꯗꯒꯤ ꯅꯦꯁꯣꯒ ꯀꯦꯁꯨꯒ ꯇꯝꯅꯔꯛꯄꯅꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯁꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯦꯘꯥꯂꯌꯥꯒꯤ ꯁꯔꯨꯛꯇ ꯃꯅꯤꯄꯨꯔꯤ ꯈꯨꯟꯗꯥꯔꯤꯁꯤꯡ ꯑꯁꯤ ꯈꯔ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯌꯨ ꯃꯈꯣꯏꯒꯤ ꯔꯥꯏꯠ ꯐꯪꯍꯟꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯀꯦꯁꯨꯒꯤ ꯃꯤꯁꯦ ꯄꯨꯗꯅ ꯑꯗꯒꯤ
ꯑꯩꯈꯣꯏ ꯁꯤꯂꯣꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯃꯤꯇꯤꯡ ꯆꯠꯇꯅ ꯑꯗꯩ ꯁꯤꯂꯣꯡꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯇꯝꯗꯨꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯇꯥꯔꯦ ꯃꯗꯨꯁꯤꯡ ꯆꯠꯇꯅ ꯑꯩꯈꯣꯏꯁꯤ ꯎꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯚꯣꯇꯤꯡ ꯔꯥꯏꯠ ꯐꯪꯕꯗ ꯅꯠꯇꯅ ꯑꯗꯨꯝ ꯐꯪꯕ ꯌꯥꯕ ꯏꯟꯗꯤꯌꯥ ꯃꯗꯨ ꯃꯐꯝꯗꯨꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯐꯪꯕ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯇꯩ ꯕꯣꯂꯥꯒꯟꯁ ꯃꯩꯇꯩ ꯗꯦꯕꯂꯞꯃꯦꯟ ꯁꯣꯁꯥꯏꯇꯤ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯒꯤꯗ ꯐꯝ ꯄꯨꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯕꯣꯗꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯔꯒ ꯑꯋꯥꯕ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯁꯨ ꯐꯣꯡꯗꯣꯛꯅꯔꯨꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯅꯈꯣꯏ ꯈ꯭ꯔꯣꯁ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯄꯤꯔꯛꯈꯤꯕꯗꯨ ꯅꯠꯇꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯄꯨꯔꯥ ꯃꯇꯦꯡ ꯄꯥꯡꯂꯛꯄꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯌꯦ ꯑꯣꯖꯥ ꯁꯤ ꯃꯆꯥꯁꯤꯡ ꯑꯇꯩ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯁ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯍꯥꯏꯔꯝꯕ ꯉꯥꯛꯇ ꯑꯗꯨꯒ ꯍꯟꯅ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯥꯛꯄꯤꯗꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯈꯛꯇꯪꯗꯤ ꯃꯔꯛ ꯃꯔꯛꯇ ꯁꯤꯗ ꯍꯦꯛ ꯂꯥꯛꯄꯤꯗꯅ ꯈꯨꯟꯒꯤ ꯑꯋꯥ ꯑꯅꯥ ꯑꯅꯥ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯍꯦꯛ ꯑꯣꯖꯥ ꯂꯥꯛꯄꯤ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯕꯗ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯑꯗꯨꯝ ꯈꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯊꯟꯇꯅꯤꯅ ꯑꯣꯖꯥ ꯑꯣꯏ ꯂꯩꯕꯅꯤꯅ ꯇꯧꯕ ꯀꯩꯁꯨ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯨꯝ ꯆꯠꯄꯗꯒꯤ ꯑꯩꯁꯤ ꯃꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯀꯩꯁꯨ ꯇꯧꯕꯤꯔꯛꯇꯦ ꯍꯦꯛ ꯇꯣꯏꯅ ꯍꯥꯏꯕꯗꯒꯤ ꯊꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯇꯗꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯒꯠꯂꯁꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯒꯠꯂꯁꯤ ꯍꯥꯏꯗꯅ ꯑꯩꯁꯤ 2005 ꯃꯣꯏꯗ ꯆꯠꯂꯒ ꯑꯩ ꯑꯗꯨꯝ ꯂꯩꯕꯒꯨꯝꯕꯒꯤ ꯊꯥ ꯑꯅꯤꯒꯨꯝꯕꯗꯤ ꯃꯣꯏꯒ ꯑꯗꯨꯝ ꯇꯣꯏꯅ ꯂꯣꯏꯅꯔꯦ ꯃꯣꯏꯗ ꯑꯗꯨꯝ ꯂꯩꯗꯅ ꯂꯦꯛꯇꯅ ꯆꯥꯗꯅ ꯇꯨꯝꯗꯅ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯒꯠꯂꯦ ꯃꯗꯨ ꯀꯩ ꯀꯧꯒꯦꯗ ꯑꯩꯈꯣꯏꯅ ꯕꯣꯂꯥꯒꯟꯁ ꯃꯩꯇꯩ ꯗꯦꯕꯂꯞꯃꯦꯟ ꯁꯣꯁꯥꯏꯇꯤ ꯃꯁꯤ ꯔꯦꯖꯤꯁꯇꯔ ꯕꯣꯗꯤ ꯑꯣꯏꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯔꯦꯖꯤꯁꯇꯔ ꯕꯣꯗꯤ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯥꯜꯂꯦꯕ ꯈꯥꯁꯤ ꯃꯆꯥ ꯑꯝꯇ ꯃꯣꯏꯁꯨ ꯔꯦꯖꯤꯁꯇꯔ ꯕꯣꯗꯤ ꯑꯣꯏꯗꯦ ꯒꯥꯔꯣꯒꯤꯁꯨ ꯂꯩꯇꯦ ꯕꯣꯔꯣꯒꯤꯁꯨ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ 2015ꯗꯒꯤ ꯑꯩꯈꯣꯏ ꯃꯥꯏ ꯃꯃꯤꯠ ꯈꯔ ꯄꯥꯡꯕ ꯑꯉꯥꯡꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯕ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯕ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯑꯉꯥꯡꯁꯤꯅꯤ ꯃꯣꯏꯒꯤ ꯍꯥꯏꯔꯤꯕ ꯁꯦꯂꯥ ꯕꯣꯂꯥꯒꯟꯁ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯁꯦ ꯈꯨꯟ 5 ꯇꯔꯨꯛꯁꯦ ꯃꯁꯤꯗ ꯈꯨꯟꯗꯥꯔꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕꯁꯤꯅ ꯍꯧꯖꯤꯛ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯀꯨꯂꯖꯤꯠ ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯀꯨꯂꯖꯤꯠ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯑꯦꯛꯁꯄꯣꯔꯠ ꯏꯝꯄꯣꯔꯠꯀꯤ ꯊꯕꯛ ꯇꯧꯗꯨꯅ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯋꯥꯔꯛꯁꯣꯞ ꯍꯥꯡꯗꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯦꯟ ꯄꯥꯏꯕ ꯑꯉꯥꯡ ꯃꯥ ꯑꯃ ꯌꯥꯎꯈꯠꯂꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯑꯦꯛꯁꯄꯣꯔꯠ ꯏꯝꯄꯣꯔꯠ ꯌꯥꯎꯕ ꯈꯔ ꯂꯩꯔꯦ ꯃꯣꯏ 4-5 ꯑꯗꯨꯅ ꯃꯣꯏ ꯁꯦꯟ ꯊꯣꯛꯄ ꯃꯈꯣꯏꯁꯤ ꯑꯗꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯔꯒ ꯊꯣꯡ ꯃꯥꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅ ꯍꯣꯠꯅꯔꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯤꯕ ꯃꯇꯝꯒꯤ ꯁꯦꯜꯂꯛꯇ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯅꯠꯇ꯭ꯔꯒ ꯐꯤꯚꯝ ꯑꯃꯗꯒꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯂꯩꯔꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯁꯥꯒꯤ ꯁꯛꯇꯝ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤꯁꯤꯡ ꯉꯥꯛꯇꯨꯅ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯆꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯅ ꯄꯨꯊꯣꯛꯄ ꯑꯈꯟꯅꯕ ꯊꯧꯔꯝ ꯏꯒꯤ ꯂꯤꯛꯂꯝ ꯊꯤꯕ ꯃꯦꯘꯥꯂꯌꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩꯁꯤꯡ ꯂꯣꯏꯖꯔꯦ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯏꯕ ꯊꯣꯛꯆꯣꯝ ꯖꯣꯒꯦꯟꯗ꯭ꯔꯖꯤꯠ ꯊꯧꯔꯝ ꯄꯨꯊꯣꯛꯄ ꯒꯤꯟ ꯒꯥꯡꯇꯦ ꯇꯦꯡꯕꯥꯡꯕ ꯂꯥꯏꯁ꯭ꯔꯝ ꯍꯦꯞꯄꯤ ꯂꯥꯟꯊꯣꯛꯆꯈꯤꯕ ꯉꯥꯡꯉꯣꯝ ꯀꯤꯔꯟ